असुम हौजिनखिदुना लुखोयगी चही फारकपगी मथौ मंगम पुंबसु लोइख्रे नुमिदांगी मतमनी चाक इसिंग तोकलब मतुंगदा nganthoi kari kari no khara yengduna lei thoibi su manakta sangsinduna famli thoibi na loido kyam walige nganthoi thoibi dadi yenglakte adubu mana hangli badadi adum kumlai nang tumlinglaba adu nateda kaidoroba dude kinum haige tawbane hairodo ngasai da nine phone tawrame asi hairaga wadu makhata dabi amuk tuminna laikre kaidoroge hairo yumda ima tonga do yang wari hai nganthoi kaishu thausa de kumlai waje saru kaino sum nungaraga laya ponde lekai ga su sangna dre haibra kaino kai changna ni haige moi tawbana moi ni fangbane thoibi nganthoi gi wata duda ingang ang na yengduna lay nganthoi su wadu haige haidok luraga soire khana fat yenglai mana yenglakpada thoibi na hana yengduna lairame nadira aina haidi wari se tamo hana khanglabo haise nganthoi kaisu khangdaba saraga kai wari no haise asingba khangdabrane nganthoi mana tawramliba thabak to loisile aduga thoibi da yengduna hairi khange hanadagi haidi thaudok thokpa kuidana do aduga engonda kemta haibidaba nang doctor na wakhal nungai taba khalanganu haibaduda haidabane no yam phate adumai hainu se nang di yam ka kollidana aduda haidabane haibaga tawbaga thoibi do haujikta nang hona ne kablakle ima to nang se asu phatre base kariki nupi ama oiraka adu ukchil pik pabung se imagi kana ano nang magna pabung gi punsi manghan pangam kani hai asimati ai kido num kalode yare se to hokre adu kai dawre haibano nang nang sai haiba horamba wadu hairo moi hauji yam wari nanau nupa su mapalamda nupi ama thiraga laikre yumda hanna yenglaktre adu kai dawse haino thoibi mapi du taithoklaga nganthoi da munna yengi mana loine khanglamba aduda khare sunga i magi nupasi mangonda haidabi kanana kari tawri haina lona thijilabra haina su khalai thoibi na kashi tawde ngasai nini na sumtam nambane yare to moina moigi thokpa makhoi nangidi imari ni haiba ai khangi adubu masana gyan taraktuna nangonda haijadi fawodini ai makhoi bu nungsiba ngamgani thajadre thoibi mapuroibana adumna mak hairabada kari hairuni magi punsidi mapuroibana pumnamakni magi imungna thoibi gi su imungni mafam asida mabu nungsibidaba kanasu yaude nganthoi wakhal yam khangana no exam kuidaba natro like yam parage kuitre khara pare aisu handakti thabak suksang heksang du tawrisi nangi na ting pangbu sungamdre nangsu yang waramani yumgi thabak pu hanagadra lahi pu pagadra kisu hadeda hoi khara wamina ba haidan aisu pai leiti chatna honabada suksang sangde eda wa masulei kaiwana thoibi handaki wasimadi khara kitak tawi haidok papak na ngamde nganthoi na amuksu hangjilai kaidoroba ekoi abem gi wanida abem kaidoroba magi khangnabal leiba male hai ya mangang oi ko nangna fujin hayo amukka tu karan ga tarukani ko adudi tawgutaba mandi aina khanbada gyan tawa male nupa dusu ada kanano haidi haido yadi hoi inkhalakpani khangnaba leibadi kaisu kaide khangna jarasu adugo manung matam sadanaga thohaningdaba thodok thokladi kamai tawne aduna nangna fajana hayu ko hoi abemsu kaisu gyan tadaba angang dinateda hoine adu oirasu aikhoise ima ipa sunana kondabanina
ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯃꯤꯅ ꯍꯦꯛꯇ ꯎꯁꯤꯜꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯍꯌꯦꯡ ꯋꯥ ꯉꯥꯡꯕꯗ ꯃꯤꯅ ꯈꯤꯇꯗ ꯏꯊꯛꯇ ꯉꯥꯡꯈꯤꯗꯧꯔꯤꯕꯅꯤ ꯍꯣꯏ ꯑꯩꯁꯨ ꯍꯥꯏꯒꯦ ꯑꯩꯅ ꯁꯨꯝ ꯈꯪꯅꯕ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤꯗ ꯑꯗꯨꯝꯅꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯆꯠꯈꯤꯕꯗ ꯇꯥꯃꯣꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯇꯧꯒꯗ꯭ꯔꯥ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯕꯨ नुपा थोकपा सुनिंग नुंगनिंगबा अमदि ओइगदबनि लाइरबा इनाखुनबा हाइबसिदि कैसु लैते अदुगा मसक फजबा ममा मपा करि तौरि काइदुदि थाइनगि वानि मसा मसानबु यानराबा अदुगा तंदबा नुपा रबा अदुम यारे अदुगा मना येक्ति यादेको ए कैनो ए हाइबो अखोय अहल लमन्ना हाइबिरंबा खुदिंसे असुंबसु यामना यावबनिने दिंखे लाइखटबा यादे अदुमकना लाइटिन याम थाजौ हाइबा नते येक सलाइ हाइबसि खंगना चतौनिने अखोय मुसेल लौनबा यादे हाइबसे चुमना इचिल इनाउगी मरीनि हाइबा अदु खक्कि वा नते अखोय मसेलगी मरक्ता थक्खा नाइना चटपगी वासु याउरिबनिने मसे अखोयना थवोइदबा तौरोइदबनि इचिल इनाउ सागै नाते मसे खंगदबा मिदा कैदौनुंदा अफबा माइपागो मिसक अमा ओयररोइदबनि होय ऐसु फजनदि खंगदेदा मागी मवंगदुदा सुमान बने याय कैसु गाइदे अदुबो नंगना सेनागदौनिको नोंगमा नुंथिलगी मतमदा सनाथोइगा थोइबीगता लैबा मतमनी थोइबीना वा हौदोरई थोइबीना अबे ऐंगसिदी वा महंगे नंग सेंगनदी खुमुको सनाथोइना कैवा नोइनमा नंगी खंगनजबा लै हाइबदी ऐसु खंगी अदा मीदुबु काइदैनो सनाथोइ खजि इकाइदुना इआ तौदुना लै थोइबीना मखा तारई इकाइगनु कैदौबा इकाइदैनो ऐंगोंदबो होइनमा अमा लै अदो कैदौरबा इनमनसु खंगबु मीनिदा कनानोने ऐने खंगबा हाइसे सनाथोइ हाइसिरा हाइरोइसिरा खली हाइरगने कैदौबा अदुगा हाइद्रगने कैदौबा मना मनंगसी अतमनना हंगलक्लिबसी याबुंग मखोय अनिगी मतौदा करी चिंगनबा उख्रबनो नत्रगा करी चिंगनबा लैबननो खली हाइरो ऐंगोंदबु कैदौवे हाइनो इनमा याबुंगने थोइबी मानो चिंगनरंबदु चुमले हाइने खंजै अदुबो नौफे तौरगा हाइरई ए नोयनिदि कमाइना खंगदे नमा ऐने हे खंगलकपदगी एखोय तामोगा अदुम पुलम्मे अदुगा ऐना अंगांग ओइरिङैददि इबुंग अमगुमना लोइनबिरिब्रा हाइना खनबने ऐसु कैसु खल्लुदे अदुगा मखादी ऐसु खंगदे अदुम नुंसिना लेरम्मे क्याम कुइरबा खंगदे दुसु कैनु हाइसिबो माना नुसी हाइरकपदो खंगहौद्रबो खंगहौद्रे अस अदुदि नोयनिगी वारिसिदि नसी ngaraंगिदि मानद्रेने होय क्लास 12 तंबा हाइदि तामोगा याबुंगना 12 काबा फावबदिने आई मोइगा अदुम पुने स्कूल चटमिने इमानबि सिंगना लक्नये अदुक चावरगा नबुंगना मखुत समलगा स्कूल कारे हाइना अदु कांदा आइदिने क्लास 6 7 काबदा गाइरि ओ मोइना 12 लोइखिबदैदि कैदौरबा इमाना बेंदे स्कूल चटनबा हाइरसु तामोगा याबुंगना सुंया यादे मोय अनिना स्कूल अदुम लौथो लौसिन तौबिरे अदुगा नोंगमा आइना क्लास 12 कारकबा अदाइददिने अइखोय क्लासमेट नुपा अमना एंगोंदा चिठी पिरेबा याबुंगना नुपादो फजना फुथखरे अदु कैगी मादे खंगदे अदुदि माता नते अतोपना पिरासुने अदुम फुई नुपादि फना यामे अदा नंगना मानुंसिबा खंगला इदी क्याम कुइरबा सनाथोइ खरे इकाइने खुमलई 12 काबा होरकपदा अइखोय क्लासमेट अमा फुई हाबदो अदुई मतुंगदगी अदुम मानदी कम कांदगे हाइदी माना नंगसी हाइसे करम कांदा नंगोंदा हाइरके अदुम अंगांग ओइरिङैदगी हाइदा मादे अइने खंगदबा याने अस याय हेनो यानिसे अदुइनमा अइखोय तामोना चैगद्रो हाइदी यारोइद्रबा कैदौ यादनी हाइगे अदुबो
manung matam chaba chadaba haiba amasu lay aduna ne haiba ngamde hauji noi tamodi ne kaishumta khangba nate aduna ai haiba ngamde as yadodi kamai tawne nama ayam pakhale yam henjina su khanjilunuda kashi tawro adubu gyandi dada bayade mina kitadane thina haina doni aikoina imung manung dauna koina dana nungsina banina haina ma aisu khange imung manunggi mai chopna ba thabakti ai khak tawroye aduga ai isa hana matik chana bo hana khinida haujik yum pan bagi wakhal ga leitrida hoi hoi gyan taw ko thoibine khara khara themduna makhoi ani gi wari ayamba loine khangdoe aduga machal busu maning thunghandaba pamde mapuroi bagi wa busu kijai kari thoklagaba khanbada thoibi matha sare adubuma sana thoida amadi mapuroi bada wafam siki matangda kari gumba amata haide tumina laisile maramdi nongma ngathoina haikiba waduna haudokpa ngamdre thoibi amagisu yana ba haidu tare mapuroi babusu takna tamna themge aduga machal busu gyan tana ba haige asi pumbagi mathakta malemsu yamna gyan tadaba misu nate haibasini machal na ingaw na tawriba matawaduda karamna mabung na yade mabunggi mamanabani nangi khongfamdu handu u hairuni matam khara haujin kre sana thoiga thoibigasu uchina china bie loishile sana thoidi makha tamnanaba kanna hotnari adubu thoibidi tamlaroi haina kanna hekta haide nongma thoibina chaksangda leiringai leima changlaktuna hairi leimana ibema aise nakoyani gi kuthido amukta yengthok khanbani adum kauduna leirene thoibina ima kai leirage heima kaisu leiteda sumne chahi kya sure kari tawba ya daba yengthokta su kuire aduginida oh adugane aina khanbada ibungosu sahidu phana yamna hairamlani aduna ne nakoyanisu khara gyan tabadi phabani ko thoibisu kaishumta khumlakte leima wa makha tarai aisune isu ka to uningle ne he ahalga oirak basida thoibi handaki manemgi wahaidudi ikaibana mamaidu hangat pafawba ngamdre paukum pibadi lairadana ahalga oirak basida aisune wakhalga se pangkhanda khalene isu kadu uba phanglaroidra kaina fare hado ibungoga noi ani tanaragane aikhoi imungi punna kuthido amukta yengthoknaba tawko hoima nangbu kari injang thongge haibano ima kangsoi ama thonglage tawri aduga champut amasu atopa kai hapsige ima hadine injang ga kaya chaningde champut tuna yare noina chaningba karino hekta tawro hoima leimasu mana haigadaba kari no khara hairamlaga adum thokre thoibi manemna hairamlibudu amu hana wakal khali asi oira male nupi oibigi punsi nongmatasu masak khangna khidriba nupa amaga yumpan minaba adugi sumathakta mabu kadaide kari soigadage amadi minungsigi mityeng nataba akanba mityeng amatasu asukuibasi yenglaktre asi oira male nupi oibisingna mapuroibagi manakta leiraba matungda phangjaba taibangi nungaiba haibado manemna hairamliba wasimadi mana mapuroibada kaidaunungda haudokpa ngamgadaba leitre asukuina chahi ahum mari leiraklaba asi phawbada ngasi phawbada aina nangbu nungsi haiba wahai asi amana amada hainadre adumakna nungsinadrabra haiba sunnate wahaina fongdokta amana amagi thamoi masak khangnei kyar launei thoibina wakal khalingai karomdagi changlakpano khanghaude nakong mayada nason pikna hairei ngantoina kainjangno thoibi ikhang khangi aduga mamaidu khangon onthokpada nganthoi leptuna leirame nganthoi asum leplambadagi masadu khara hena changsilai aduga thoibina ngaduna lepliba mafam aduda
makut ani tu ngaklaga mamituna gas stove mathakta leiriba enjang aduda yengi thoibina ima hoila kani adu kaidorage ai di enjang yengjawani kaino asi hairaga michi kasili nokfesu tawri thoibina as abim la e ngan thoisu mana leramni fiwa madu khara fat handoi aduga thongjinda yengi adubo kanasu laklamdaba aduda mi fudoini thoibi noktamak noksili ngan thoina loisilo aisu thabak jatoini asi hairaga ngan thoi dining chair ama chingthoktuna phamthei ngan thoina abem lekhibra leibane ngan thoi masadu thonglomda haife leithoklaga hekta kawi abe tabro amtala thoibina aruba wari leibro leiteda sum magi makha tamthabai matang do hangki tawni as adubu kona tapna adum hainarasu yadubu hauji hobi tawi hekta aibu karam kanda sangli hauji sanglingai sida haidradi hoi adubudi sana thoina tamo kai haige sida fam wari sase sana thoisu jangsin fam thei nangi master tambai matang dune adu kamai tawse haibana sana thoina ina matamaroi haira thoibina aidi tamaroi gida ngan thoina nanangagi wadi aina kona thokpa tawrage nangi apamadu hayu haibane sana thoina ina mana tamni hairadi aisu sida sum tamthasira tawbane thoibi taha haijarai adumaina haigeno aigide araibane aidi sida tawdrabasu yaida nangi apambaduda phangnabo honnase aina natraga atopa maram amanane nangi punsi kongsat kahenba yade masisu punsi kongsat amane hauji aikoina matam leiringaida aina thangadaba khongthangse ningthina yenglaga thanghaudrabadi aikoi lefam leiroidoribane nganthoi magi nupigi wahai singduda nofre tawjai aduga machanda amu onsilai hayo nangna kadai tamning bhaibudo sana thoina adudi tamo ai diuda oina tamage ngan thoina phare dudi ai makogi form thaba khotpagi matamdo yenglage online da tawba yabra yadabra haibudo sana thoina hoi tamo ngan thoina ado nangna manabising ada puna taminasi hainaba leibro hainadida amta ai hoida kaisu khaluna sum leiraga haijarakani anaw mayam tinaradawni aduga diu dine maitai masa yam tamida hoi chatlaga khangba haiduni laimasu macha singa puna wari sabadu tarabra kaino changlai laimana chak loirabro noibo sana thoina aikoi magi chak sidiba laimana kaino ne he thoibina ima losilakadawre laimasu phamtharakduna ngairare sana thoisu hawgatuna mana tawridu yausilli ngan thoina ima abemsi delhi da tamge hairi laimana sida sum tamlasu yabadubo sana thoina fadoglai aikoi masima ngan thoina chasa sanu daima haujik na hawo yingai tamhodana hayengwai tamba yaba nate laimana aduboba sida so adum tamba yai haibani nupiga oire mine kai panghai hainai mapanda leibase ngan thoina aikoi abendi gyanyam tai sidima aikoi sida tambaga ada tambaga yam khane adadi irang sulaite sidadi amuk toiba athinga mayam sina adugi sumathakta mana UPSC exam thagani haise Delhi da coaching yawgadawrine mi miyam tinabai changsu hendoine adana farani ma laimana khangde aidine noina phani khanbado adum taw ngan thoina ima kaisu khaluna se aikoi abem gyan takrabone ima na pakhalagana ima ga matam khara ada leirugi haibra laimana ngamoi aina somla thabak yam lei sana thoina aikoi magi sendoi khombada khara su tokpa yara pone hanura kanda sum hengale
ꯂꯩꯃꯅ ꯍꯩꯃꯥ ꯑꯁꯤꯕꯨ ꯑꯩꯅꯔꯣ ꯄꯨꯖꯒꯦꯅ ꯃꯤꯅ ꯍꯥꯏꯔꯛꯄꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯁꯅꯥꯊꯣꯏꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯔ ꯂꯦꯞꯄ ꯌꯥꯔꯦ ꯑꯍꯜ ꯑꯣꯏꯔꯦ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯏꯃꯥ ꯈꯔ ꯂꯦꯞꯄꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯥꯎꯕ ꯆꯥꯎꯗꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯦ ꯂꯩꯃꯅ 이해 ꯉꯁꯤꯅ 이마ꯁꯨ ꯄꯣꯊꯥꯔꯤꯕꯅꯤꯅꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯋꯥꯏꯅꯦ ꯑꯩꯁꯨ ꯑꯗꯨꯅ ꯁꯨꯝ ꯀꯣꯏꯊꯣꯛꯂꯤꯕꯅꯤꯅꯦ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯥꯡꯗꯣꯔꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯦ